ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔꯗ ꯐꯃꯨꯡ ꯆꯥꯝꯃꯒ ꯌꯥꯡꯈꯩ ꯂꯩꯕ ꯀꯦꯟꯁꯔ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯁꯥꯅꯕ ꯔꯤꯝꯁꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯊꯥꯈꯤꯕ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯃ ꯑꯌꯥꯕ ꯄꯤꯔꯛꯂꯦ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯁꯥꯕ ꯂꯣꯏꯔꯛꯂꯕꯗꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯦꯟꯁꯔ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯔꯤꯝꯁꯀꯤ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ ꯖꯤ ꯁꯨꯅꯤꯜ ꯀꯨꯃꯥꯔ ꯁꯔꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯈꯤꯕ ꯆꯍꯤ 5 ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯑꯃꯒ 900 ꯔꯣꯝ ꯀꯦꯟꯁꯔ ꯅꯥꯕꯒꯤ ꯔꯦꯀꯣꯔꯗ ꯂꯩ ꯍꯥꯏꯅ ꯀꯥꯔꯀꯤꯅꯣꯁ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯂꯤꯅꯤꯀꯦꯜ ꯑꯣꯟꯀꯣꯂꯣꯖꯤꯁꯀꯤ ꯀꯟꯁꯜꯇꯦꯟꯠ ꯗꯣꯛꯇꯔ ꯋꯥꯏ ꯏꯟꯗꯤꯕꯣꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯂꯥꯏꯔꯤꯕ ꯕ꯭ꯔꯤꯛ ꯐꯤꯜ ꯁ꯭ꯇꯣꯟ ꯀ꯭ꯔꯁꯔ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤꯡꯗ ꯆꯠꯅꯒꯗꯕ ꯑꯅꯧꯕ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗ MPCBꯒꯤ ꯆꯦꯌꯔꯃꯦꯟ MLA ꯎꯁꯥꯝ ꯗꯦꯕꯦꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ नौना पुथोरक्लिबा यूनियन बजेट असे मिचम मियामगी ओइबा बजेट नते हाइना CPI मणिपुर की असिस्टेंट सेक्रेटरी M जॉय कुमार ना फोंदोरक्ली अमदी अनीसुबा अखोगी इम्फाल इंटरनेशनल फिल्म फेस्टिवल असे गोवा की इंटरनेशनल फिल्म फेस्टिवल ऑफ इंडिया दगी चांगतादबा फिल्म फेस्टिवल अमा ओइगन थाजै हाइना फेस्टिवल असिगी डायरेक्टर सुंजू बचास्पति मयुमना फोंदोरक्ली